Wilbur nokmi tawduna hairaklami. Kaidorage wa ngangbada ithak thakkatliridubo. Ado kai mathen jarage nangba. Silaima soras tangba ma hontoraktuna tapne normal na khumlai. Isi thorudida. Ngasidi samthong amaga kanghom amaga sai. Da chawdi. Wilbur na ahibudi nga tawa amaga iromba amaga sai. Ado kenom haibura. Silaima. Kay wanu ek tayo da cho. Wilbur. Aido. Exam ay dorokpaga ekhoy maga pabunggana. Mapalamda doctor tamba chatlalani hai. Silaima. Ha. Asin kiro hai sa. Da cho. As. Aidi am harawi bo. Nang na doctor ga oiraba. Adaidi aina nagi nupi ga oiraba. Mina isa. Asida laiba nupi se Dr. Wilbur gi nupi ni kaina ga haina bada. Zawai na haina dai ni ko. Wilbur su nokmi tawna magi nuksibiduna hairau na adumna masu maithau makalamna pena momo okchari. Aduga sumna mahairai. Miyamangda nang mupuduna aigi nuksibibu lenahandoini. Ado nang ngasai pisa ko lehendoini haibadubo laini kaina haibra. Laidoridi aisu yam dabathidana paisa kara pirake. Silaima. Laini hai. Paisa de hapakanuda. Ekhoy tatonga imagina su kasu yabiroida. Wilbur. Imaga tatonga yadragana nangi asinba darkar oiba kanda piredana. Ada ngaikoni nangbu kaidorige huzikpa. Silaima. Kaisu tawde sumbamungdi hipige. Da chawdi. Wilbur. Chap manare isu. Aisu sumi pambane. Thawai mabema thawai mabungo nusibe anido phone da nusi wari sanaringai tanjadu da muthu gairage haibagi maktagum Wilbur gi mamai be malaisna do machabu ko duna machagi kardu da changai Wilbur aphinga paitona hello thoi ai thamagi akhoi ma do ai khata kakhali thamigo Silaima oida soba good night Wilbur so sweetheart my heart thoi datumiko asi haina duna ani do kolado fatfat thamnakri Wilbur tumda tumlaboida mamit ani do jajat usinduna tumsinaduna tumi leikri mama lesna do machagi phamangdu da leptuna aima tum kramali ne achauba nangbu kangkhal ga se tha khotana phajana tumba yadro haiwani nangbu kangkhal tharaga tumba hainaraba se khara tamune he kangkhal thari se tinmulai mu changba ngamde hainari bani phare ima thajan biram lagi pothajaro wahe do haina mama lesna do machage kangkhal la koiba do bisin biduna phajana thajan biram le aduga thorakladuna kagi thungu masu phajana tapna thinjim biduna masu magi kadagi tholakduna pothakri Wilbur mama lesna thokrabra haiduna mamit adu tapna phangthoraktuna akoibadu yenglai mama leribra haina adu buleiramdri leplamdri Wilbur nokfe tawna tumthakri samda sumaingo biga irelgado tungani khangda phone da wari tawri maingo bina date kaya chase haino nangi picnic tuba Irelna chatpabudi Friday da chase day 28 ta ado hayeng do Silaimaga Wilbur go dusune conference samlaga dadana kisi kayani na yanarasto makoyani gi wa amtangde takibana farodro maingo bina hoine aidi kawu kawri adudi direct hayeng do ekoi mayam puna conference tamaga arepada khangnaraga chanaba tawrasi adudi ai thamage ko tumningwana mise kakapsingi ba ai Irelna tumlage haroisa ado amodudi tawrodro tumlamdagi do kalang phangbodi twbiramu adiga tumudana mangobina gaudi karamdri ore nang sima ko parese tawrage tawrako
Yarba? Irel. Yare, tumuko. Asi haina duna anidusu call thamnakre. Numitusu asum tawna hokre. Mathangi numitni. Silaimaga maingobigadu makoi kulgi pukri asauba duda pi suba lakminare. Pi suna wari su dum sanare. Maingobina. Ado silaima. Ngarang do diarrhea gaiga wari sanaiba. Exam su loikrabanina akhoi punna pikri amta chaluse. Horel phone da line samagane akhoi mari wari sanase hai. Do nangbu yado natro. Silaimana. Aibudi kaisu kaideda. Ado imaga tatongadadi amta hangakige. Makoina yardi jasi. Maingobina. Hoi. Ado imadi kaithin chapato aba. Silaima. Akhoi tatona chaluronu haibadagi chatreda. Aina su pamdaba. Maingobi. Nakhoigidi nakhoi tato lebanina nungai jaramni. Khoigidi thandanina bitka poktekte bema. Isilnaw manga tak su popiramo ba khoimaga babungase. Silaima. Aigi tatondi nangi su tato natro haisa. Nangi su yauribani bema aigi khaktagi natiye. Maingobina. Hoiba adubudi ado silaima. Nakhoi tatonse nupiga koidabra. Haidi magi maungdo nupi koidaba male. Silaimana. Khangdeda koira koidira. Koidabadi male aiso. Maingobina. Adu oiradi akhoi anina masinbirasira nakhoi tatonge. Silaima. Is kayeba ngamoro. Aina tatongi nupi sembidoiba. Aidi daliko. Maingobina. Is kaygi ngamoidoiba. Nupidu nakhoi tatonaga uradine hauzimu pusalage haidazani bema. Akhoi sibu yam phatadawna. Silaimana. Farese. Ado kanano ba nupidu akhoi na sindoisi. Maingobina. As aduburo ise thadoini mi. Silaima. Ha mahoire. Aduda manabu yabu yarakadrane. Maingobi. Manasu yarbani bema. Ise thadoina hairiba nakhoi tatona hapen setlingaidagi nuksiduna laklabani. Adubu ikai thibi mapokta poklubanina nuksi phongdokpa ngamdabagi wani maingobi na hairiba ingonda ngarangse. Aduginida aina nangonda mo haireise. Silaiman nokfet tawna. Madi akhoi tatonda okchari zat oire. Ado maingobi. Akhoi tatona mu yarakdradi ise thadoido thamai kai se som satlaga mule honi ko. Maingobi su noklaga. Hoi bema se som sakpada natte hu phauba thaklage haidoini. Ado horen se nungthin noida laki. Sande soibani na taton se thabuk su satlamoy taton na wafam se hokdok seba. Silaimana. Sati adubudi. Pisu suba loirabanina kana batawrasire ibani so. Hoi karase adudi. Anido ngasai makhaidi pisu suna wari saba yaba sanarabani. Mayam tamna hanakre aniduso. Samda wilbergi mapa maniso karado mayum gi sumang tamna thausilaktuna changlai. Aduga imunglomda changlaktuna magi kagi akoibada thariba VIP seat aduda famtharaktuna magi loina bilasna bu kaurai. Mama tabro nangbo amta lauhe. Lesna sakhomda sak thongduna leiringai mapuroiba manina korokpado taraduna mapuroiba manigi ka tamna changlaktuna. Moi babung hanbire edana kyam kuirege kari haige aibu kawbo. Mani makhong karanjanduna. Mama nacha adu aina mukta lau hayu. Hoi makoi babu. Asi hairamdana mathakki stair aduda karaktuna machagi ka tamna changlai aduga hairei. Achauba nakhoi babungna ne magi kadam ta lau haini he. Wilbe famlambadagi fuk hawgatuna. Hoima. Asi haduna mama machani do punna kumthaminaraktuna manigi ka tamna changminarai sofa da famthaminarai. Wilbe tapna. Babo nachabu kawibu kaidapigadawa.
Manisor sangba mapi ama hondoktuna makhut anidu punduna haira'ami. Achoba, kaisu leiba wadi oideda. Handak lakadawriba April date 22 ki sidane. Nang mapanda chatpa haibado channabagi ipana flight ticket confirm oirabani. Sese ticket ni. Why si khakta haraga flight ticket ado machanapa Wilbur da piri. Wilbur pira iba flight ticket ado lawduna wa makhamuk tara'i. Hoi, pabungai magana oihaningliba doctor do asa soidana oigani. Aduga ima pabungani na narak yelakpadasto nachana layingjadoini. Wafam kharasi hainaraga matung sa isang saba tokladuna loiraduna Wilbur magi ka tamna kakhalakduna famungda hipduna pothari. Wilbur na pothari ngai mamanaba irelso kaukawduna lai. Bahai asi haiduna Wilbur gi kagi thongadu wahang pahang leita grong sangsilai. Wilbur mamanaba irel lakpadu ubada nongmi tongna. Sangu lahu sida pham. Irel, hoi, kaidawramino nangbo? Wilbur, sum potharamani ado kai leige nangbo yam thajadana ngasidi fatfaujulesibo. Irel machin khajik ching khatuna wam khatarae. Phone da dum haiba yabni aduda nan hakta laga hairagena hekta lama. Wilbur ngaksanana kei wafam no haisibo magolde yam lemdai waliko. Irel no fetawna. Hoi, magol khara lei haitari. Ado exam su loikiba kuire. Makhoigo pundaba unadabsu kuire. Adada aikhoi mayamdo amukta pullaga picnic ama chatse haigena tawbani. Adugi laine aigise. Wilbur na haigumadana kuire ko. Nakoi saidi kaheraba. Malabadi dum yadana leiri. Nakoi ni tangari. Horeldo ay phone toraga harge. Ado aidi ikaw gawi. Hay may taksi. Ima! Hoy ba! Asi hay na mamalis na do tanaba maungda kauri. Mamalis na su tarida na masagi kaduda prap sang silai. Achaw ba? Kay haige. Ay ma! Ibungo irel nang sulay da na. Ima hay may sembirake. Nakuya ni Wari na agsara mo ko. Irel na. Hoy ma. Asi hay na mamalis na do machagi kadudagi tholaktu na chakumtam na mo changlai. Aduga hay mahi ayingba do fridge adudagi lautok na glass anida fazina siyamduna machagi katam na pusilai. Table do da tap na thami aduga hayra ami. Sese ima na semla bani. Ayingba se thaksilaga nasthana ayusingdo Pekat praya bring. Ado, ibungo Irel, nandi kari hona gena khali bahung sikse. Irel na. Ima, aidi IPS oigina budi khanjari. Aduda oidobu madreda, aina sum khanbada. Wilbur thaklamba haimhi edo table do tapna thamduna kakchana na yenglai. Lesna sundok fetawna wa makhatarak lami. Kaigi oidani oitholaga ngasida nei chasidi he miyoi bai base ai knowledge bu leirabadi phana bu phajarabadi hona bu leptrabadi noma natraga nomadi soidana mai paklaka dawribani amun ba haidi chaninge haiduna pathatuna sanaido asangba asinba haidudi phana saningdabasu sille haiduna arembada hondotuna mangalli Madu khangna nangna ningjaba oininglibado thongni thabakdudane mai onsin batai madunata kaigi mi oiroidoino aikhoya sawbasu sidagidi ahma palamda thakhradoini doctor tambagi tharadoini karanta taduna leiraba mamanaba Ireldo mamin mana lauthoke Wilbur da yengi aduga amuksu Wilbur gi khongdagi ton fauba yamna munna yenglai aduga machinda khajik khatuna magi karaldu haudun haira ami nangde rasak haira tamada phaje chung firal chu chai setok sathorok padasu tap nape aduna nangna doctor go already yam thi paksani he ahu balai sabi khudingna
Koreaꯒꯤ hero lae kainaga natungda suru inodojani nangna doctor oina pudoriba hospital dugi nurse singdusu hida ka puchu haraga nangonda chetha yenglaga leirakini ko nangna stethoscope tuga thamoigi makhol yengladi purang chongdoi chala Irel karisu khanda mabuningda walot ba hajadaba misak amani dongdong dangangjaba icham chamjaba nupa amani aduna magi chimbaldagi thorakpa wahising adu hojik sungangli mayamse Irelgi sairing mayamduda wilberdi mamaga leibaduda ikaibana lori adubu ikaibadu fanaba haiduna maithongda momon okchari mama lesnasu kari khan Irelgi waduda nofetong haire Anima masina ngangbasima thida angaubasidi Phare ima su thabai khang kita lusilukige nakhoi ani phamo khuko asi hairamduna mama ibe ma lesna su kadudagi thokre Irel go wilberga su ngihak wari watai tawba yaba tawraduna Irel su mayam tamna hankre somda silaimaga mabunga mangoladada faminaduna wari sadana leiri tanjadada mamanabi mangobisu silaimai khoidala ami aduga samangdoda leptuna haira ami Ihe taton silaima nakhoi ani dikadawmino silaimana aima maingobe lao ka khalo sida silaima ka khalai sakhena sida phamuse isan sidi oda kuireda ka khalo lak thoktene lak pere kaino masaka yam phasa tho amine maingobe noktuna taton phajana bo yengladi yong phabu phaja haidoni Maingobi waduda sakhenga silaimagadu noi sakhena hai masina ngangbusidi ko nagi currency 100 ne ko hoji phawa silaima tato masigi nu pise mathong yam sada bani yong phawba phaje heba gumba lamhoina angur silina sade haidu gumba hekta hai gumba nok to da ngai ri aidi Maingobi tato chumdro ina haise hainari dudi ahalsingna angurse sili haidana lamoina sadi kainaga sakhen nokningbana loiri adubu nokningbadu khangsinduna hairak-lami chumi ichan haiba ichan dombi namanabi Maingobi laise chanaba kari no khara amita semu sodana nangbo silaima oi tato Maingobi ngihak phamumuko ai haimi semake asi haidena silaima phamlambadagi fu hagatuna imunglomda prap sanglaktuna haimahi glass ani khak paiduna mangolduda puthoraktuna pirare sakhenga mamanabi Maingobi gada sakhen Maingobi da haifet yingduna tapnaira ami ado Maingobi nangbu kai leirage laktoktena lakpade